ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯁꯛ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯝꯐꯥ ꯀꯧꯔꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯐꯖ ꯃꯁꯛꯇ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯒꯤ ꯍꯧꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅ ꯐꯥꯎꯕ ꯇꯝꯐꯥꯕꯨ ꯀꯂꯛꯆꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯅ ꯃꯥꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯇꯝꯐꯥꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯅ ꯃꯃꯥ ꯂꯩꯃꯗ, "ꯏꯃꯥ, ꯏꯄꯥ ꯅꯤꯡꯊꯧꯗ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯅꯤꯡꯉꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯕꯨ ꯃꯄꯥꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯗꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯀꯅꯤ ꯏꯃꯥ꯫ ꯑꯩꯒꯤꯁꯨ ꯂꯥꯟꯃꯤ 50,000ꯒꯤ ꯃꯊꯛꯇ ꯂꯩ꯫ ꯃꯗꯣ ꯏꯄꯥ ꯅꯤꯡꯊꯧꯗ ꯈꯪꯍꯜꯂꯨ." ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯗꯨ ꯁꯥꯎꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯂꯩꯃꯅ, "ꯑꯣꯟꯊꯣꯛꯄꯒꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯖꯔꯝꯃꯤ ꯑꯩꯁꯦ꯫ ꯑꯉꯛꯄ ꯃꯄꯥꯅꯤ꯫ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅꯁꯨ ꯌꯥꯕ ꯉꯝꯂꯣꯏ ꯃꯁꯤꯗꯤ꯫ ꯀꯥꯟꯅꯗꯦ, ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯇꯥꯁꯤꯟ ꯈꯨꯝꯖꯤꯟ ꯇꯧꯕꯅꯅꯦ ꯐꯒꯅꯤ꯫ ꯃꯔꯝꯗꯤ ꯃꯄꯥ ꯃꯆꯥꯒꯤ ꯂꯥꯟꯖꯥꯎ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯗꯕꯅꯤ." ꯁꯣꯝꯗꯅ ꯁꯂꯥꯏꯉꯝꯕꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯗꯨ ꯃꯅꯥꯏ ꯃꯁꯤꯟ 100,000ꯃꯨꯛꯀ ꯇꯝꯐꯥꯒꯤ ꯈꯨꯜꯂꯣꯝꯗ ꯀꯣꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯂꯥꯛꯄꯗꯨꯗ ꯇꯝꯐꯥꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯉꯛꯄ ꯐꯪꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯁꯒꯣꯜ ꯗꯣꯂꯥꯏꯗꯒꯤ ꯀꯨꯝꯊꯔꯒ ꯈꯨꯜ ꯑꯗꯨ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗꯨ ꯁꯨꯝꯍꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯃꯗꯤ ꯑꯐꯕ ꯃꯤ ꯑꯃꯅꯦ ꯍꯥꯏꯅꯕ ꯍꯣꯠꯅꯕꯗ ꯅꯤꯡꯊꯧꯗꯨ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯈꯣꯡ ꯁꯣꯛ-ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯆꯤꯊꯗꯅ ꯁꯨꯝ ꯈꯨꯔꯨꯝꯂꯒ ꯂꯥꯛꯄꯅ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯄꯥ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯗꯨ ꯍꯅꯨꯕꯤꯗꯨꯗ ꯌꯦꯡꯂꯒ, "ꯏꯅꯥ ꯏꯁꯥ, ꯑꯩꯒꯤ ꯁꯅꯥ ꯈꯧꯖꯥꯎꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯌꯥꯎꯕꯅꯤ, ꯃꯗꯨ ꯑꯩꯒꯤ ꯈꯨꯠꯇ ꯄꯤꯔꯛꯎ." ꯃꯅꯥꯏ ꯑꯃꯅ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯅꯤꯡꯊꯧꯗ ꯄꯤ꯫ ꯅꯤꯡꯊꯧꯅ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯄꯥꯏꯔꯒ ꯑꯍꯜꯗꯨꯗ, "ꯏꯃꯥꯒꯨꯝꯂꯕꯤ, ꯁꯅꯥ ꯑꯁꯤ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥ ꯅꯪꯒꯤꯅꯤ, ꯃꯁꯤ ꯏꯃꯥꯅ ꯂꯧꯁꯤꯟꯕꯤꯌꯨ." ꯍꯅꯨꯕꯤꯗꯨ ꯅꯤꯡꯊꯧꯗ, "ꯀꯗꯥꯏ, ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯣ? ꯏꯁ, ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯁꯤꯕꯤꯔꯕꯗꯤ ꯀꯌꯥꯗ ꯐꯖꯔꯅꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤ." "ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯤꯃꯅ ꯏꯃꯥꯒꯤꯅꯤ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛꯁꯨ ꯑꯩ ꯅꯣꯡꯃ ꯂꯥꯛꯂꯒ ꯊꯤꯟꯖꯔꯛꯂꯒꯦ ꯏꯃꯥ." "ꯏꯕꯨꯡꯉꯣꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯖꯧꯀꯣ꯫ ꯅꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃꯁꯨ ꯐꯪꯖꯔꯣꯀꯣ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯂꯣꯟꯕ ꯉꯝꯖꯧ, ꯍꯥꯏꯗꯤ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤꯗ ꯌꯥꯝ ꯆꯣꯞꯀꯜꯂꯤꯗꯅ." ꯅꯤꯡꯊꯧꯗꯨ ꯍꯅꯨꯕꯤꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯝꯂꯒ ꯑꯍꯜꯁꯤꯡ ꯃꯊꯪ ꯃꯊꯪ ꯈꯨꯔꯨꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃ ꯇꯝꯐꯥꯗꯨ ꯃꯇꯥꯔꯣꯏꯁꯤꯡꯒ ꯄꯨꯟꯅ ꯂꯥꯏꯐꯝ ꯑꯃꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯤ꯫ ꯇꯝꯐꯥꯒꯤ ꯂꯩꯍꯥꯎ ꯀꯧꯕꯤ ꯃꯇꯥ ꯑꯃꯅ ꯇꯝꯐꯥꯗ, "ꯏꯇꯥ ꯐꯖꯕꯤꯃꯨꯛ ꯂꯥꯏꯕꯛ ꯐꯕꯤ ꯅꯨꯄꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯒꯗꯧ ꯃꯥꯟꯗꯦ." ꯇꯝꯐꯥꯅ, "ꯀꯩꯒꯤꯅꯣ ꯍꯥꯏꯁꯤ ꯏꯇꯥ? ꯑꯩꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯏꯇꯥ?" ꯆꯥꯎꯕꯤ ꯀꯧꯕꯤ ꯃꯇꯥ ꯑꯃꯅ ꯅꯣꯛꯂꯒ, "ꯏꯇꯥꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯀꯩꯅꯣ? ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯄꯥꯝꯕ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯅꯁꯨ ꯏꯇꯥꯕꯨ ꯄꯥꯝꯖꯕ, ꯅꯨꯡꯁꯤꯖꯕ꯫ ꯏꯇꯥ, ꯉꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯐꯖꯕ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯒꯤ ꯉꯥꯛꯇ ꯑꯣꯏꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯃꯥꯕꯨ ꯋꯥꯔꯛꯄ ꯉꯝꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ." ꯂꯩꯍꯥꯎꯅ, "ꯑꯗꯨꯅꯤ ꯏꯇꯥ, ꯑꯍꯜꯁꯨ ꯐꯅꯃꯛ ꯑꯣꯏꯔꯦ꯫ ꯃꯥꯅ ꯂꯣꯟꯕ ꯅꯨꯄꯤꯗ ꯅꯨꯄꯤ ꯑꯍꯜꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯉꯝꯂꯤꯕ꯫ ꯑꯇꯩꯗꯤ ꯅꯤꯡꯊꯧꯅ ꯂꯣꯟꯅ ꯂꯧꯔꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯊꯃꯣꯏ ꯁꯦꯡꯕ, ꯃꯁꯤꯡ ꯐꯠꯇꯕ, ꯃꯕꯨꯛ ꯐꯕ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯗꯤ ꯏꯇꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ꯫ ꯅꯪꯒꯤ ꯐꯖꯕꯒꯤ ꯍꯥꯛꯇꯛꯇ ꯃꯄꯥ ꯃꯆꯥꯁꯦ ꯂꯥꯟ ꯁꯣꯛꯅꯔꯕ ꯌꯥꯏ ꯏꯇꯥ." ꯇꯝꯐꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯇꯝꯐꯥꯒꯗꯨ ꯂꯥꯏꯁꯪꯗ ꯀꯥꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧꯗꯨ ꯆꯔꯨꯅ ꯁꯥꯕ ꯃꯤ ꯑꯃ ꯈꯤꯜꯂꯒ ꯅꯨꯡꯁꯥ ꯃꯔꯛꯇ ꯇꯦꯟ ꯀꯥꯞꯂꯤ꯫ "ꯍꯟꯗꯛꯀꯤ ꯇꯦꯟꯁꯤꯕꯨ ꯀꯅꯥꯒꯤ ꯀꯥꯡꯕꯨꯅ ꯁꯥꯕꯅꯣꯅꯦ? ꯑꯣꯟꯊꯣꯛꯅꯕꯨ ꯀꯥꯞꯄ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ꯫ ꯃꯟꯇ꯭ꯔꯤ ꯅꯣꯏꯕ, ꯀꯩꯁꯨꯝꯁꯪꯗꯒꯤ ꯃꯤ ꯑꯃ ꯄꯨꯊꯣꯔꯛꯎ, ꯇꯦꯟꯁꯤꯒꯤ ꯃꯍꯥꯎ ꯌꯦꯡꯊꯣꯛꯀꯦ." ꯃꯟꯇ꯭ꯔꯤ ꯅꯣꯏꯕꯅ, "ꯏꯅꯤꯡꯊꯧꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯏꯅꯤꯡꯊꯧꯅ
ꯇꯥꯅ ꯂꯪꯕ ꯁꯥꯟꯅꯕꯗ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯗꯥꯏ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯉꯥꯛꯇ ꯉꯥꯏꯍꯧꯔꯦ ꯅꯨꯄꯤꯁꯨ ꯃꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯃꯁꯥ ꯐꯕ ꯑꯅꯣꯏꯕ ꯄꯨꯊꯣꯔꯛꯎ ꯇꯦꯟꯁꯤ ꯈꯨꯂꯥꯡꯈꯥ ꯀꯧꯒꯦ ꯅꯣꯏꯕꯗꯨ ꯂꯥꯟꯃꯤ ꯑꯃꯒ ꯀꯩꯁꯨꯝꯁꯪꯗ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯗꯨ ꯂꯤꯔꯨꯡ ꯇꯦꯟꯗꯨ ꯅꯥꯜꯂꯒ ꯅꯨꯡꯉꯥꯏꯔꯤꯕ ꯄꯥꯎꯅꯤꯅꯦ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯇꯝꯐꯥꯗꯨꯕꯨ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅꯁꯨ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯏꯆꯥ ꯅꯨꯄꯥꯒ ꯂꯥꯟꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧꯗ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯤ ꯇꯝꯐꯥ ꯀꯧꯕꯤ ꯏꯕꯦꯝꯃꯗꯣ ꯃꯁꯛꯇꯤ ꯑꯣꯈꯛ ꯐꯖꯩꯀꯣ ꯏꯕꯦꯝꯃꯗꯨꯒꯤ ꯃꯃꯤꯡꯒꯤ ꯃꯅꯤꯡꯗ ꯁꯅꯥ ꯀꯧꯕꯤ ꯑꯃꯈꯛꯀ ꯍꯥꯞꯆꯤꯜꯂꯝꯂꯕꯗꯤ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯦꯠꯄꯒꯨꯝꯅ ꯅꯤꯡꯊꯤꯖꯔꯝꯂꯤꯗꯣ ꯏꯅꯤꯡꯊꯧ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯐꯝꯐꯝꯗ ꯇꯞꯅ ꯐꯝꯂꯒ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯦꯠꯆꯤꯟꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯃꯤꯡꯁꯤꯗꯤ ꯁꯅꯥ ꯇꯝꯐꯥ ꯀꯧꯗꯧꯔꯤꯅꯦ ꯍꯥ ꯃꯟꯇ꯭ꯔꯤ ꯑꯃ ꯐꯧꯔꯥꯒꯤ ꯍꯨꯃꯥꯏ ꯁꯥꯇꯤꯟ ꯄꯥꯏꯔꯒ ꯅꯤꯡꯊꯧꯗ ꯏꯅꯤꯡꯊꯧ ꯁꯅꯥ ꯇꯝꯐꯥ ꯀꯧꯕꯕꯨꯗꯤ ꯇꯝꯐꯥ ꯁꯅꯥ ꯀꯧꯕꯅ ꯃꯍꯦꯟꯗ꯭ꯔꯅꯦ ꯃꯤꯡꯂꯦꯟꯁꯦ ꯐꯖꯕ ꯑꯗꯨꯅꯤ ꯃꯃꯤꯡꯗꯨꯒ ꯆꯥꯟꯅꯅꯕ ꯁꯅꯥꯒꯤ ꯂꯤꯛ ꯁꯅꯥꯒꯤ ꯈꯨꯁꯤ ꯁꯅꯥꯒꯤ ꯈꯣꯡꯁꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯃꯅꯥꯗ ꯌꯥꯅꯕ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇ ꯉꯥꯏꯒꯗꯧꯔꯦꯅꯦ ꯑꯩꯒꯤ ꯇꯝꯐꯥ ꯁꯅꯥꯗꯣ ꯃꯟꯇ꯭ꯔꯤ ꯅꯣꯏꯕꯗꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯅꯨꯄꯤ ꯑꯃ ꯐꯥꯔꯒ ꯄꯨꯔꯛꯂꯒ ꯂꯥꯛꯏ ꯅꯣꯏꯕꯒ ꯂꯥꯛꯃꯤꯟꯅꯕ ꯂꯥꯟꯃꯤ ꯑꯃꯅ ꯃꯟꯇ꯭ꯔꯤ ꯅꯣꯏꯕꯗ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯗꯣ ꯂꯥꯛꯑꯗꯤ ꯐꯅꯤꯗ ꯌꯦꯛꯅꯕꯒꯤ ꯂꯥꯟꯐꯥꯅꯤ ꯍꯥꯏꯗꯨꯅꯕꯨ ꯁꯥ ꯌꯦꯟ ꯊꯝꯕꯒꯨꯝꯅ ꯁꯨꯝ ꯊꯝꯕꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯥ ꯌꯦꯟ ꯍꯥꯠꯄꯗꯧꯅ ꯑꯃꯨꯛꯁꯨ ꯍꯥꯠꯄꯤꯗꯣꯏꯕ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯒꯤ ꯂꯥꯟꯐꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤꯗꯨ ꯁꯨꯁꯨꯠ ꯀꯞꯂꯒ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨ ꯃꯌꯥꯅ ꯆꯤꯛꯂꯤ ꯅꯤꯡꯊꯧꯅ ꯅꯣꯏꯕꯗ ꯅꯣꯏꯕ ꯅꯨꯄꯤꯗꯨ ꯑꯩꯒꯤ ꯇꯦꯟ ꯀꯥꯞꯐꯝꯂꯣꯗ ꯄꯨꯁꯤꯜꯂꯨ ꯑꯩ ꯈꯨꯠ ꯆꯨꯝꯕ꯭ꯔ ꯌꯦꯡꯒꯦ ꯐꯅꯤ ꯅꯤꯡꯊꯧ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯃꯤꯠ ꯇꯥꯔ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯅꯨꯄꯤꯗꯨ ꯅꯣꯏꯕꯗ ꯌꯦꯡꯂꯒ ꯀꯞꯅ ꯀꯞꯅ ꯇꯥꯇꯥ इसिंग खरदि थक्सगे अदुगा अइबु हातोक्पिरु मंत्री नोइबना लानमी अमदा लानमी इसिंग खुजाइमता पुरो नुपी मसासे इसिंग खिता थहौगे हाइरि हई इसिंग पिथक्पा यारोय वाना दम सियु वाना सिगदबनि नोइ हन्दो अइ टेन कापके निंगथौ सिंगलेंदु मागी टेंदु थांगलक्लगा नुपीदुदा टेंदु तमलगा ममित मनाम उशिल्लगा टेन मरु अमा सट लाउना थादोखि टेन मरुदु नुपीदु तमना यांगना पाइसिलक्पगा टेन मरुदु कनानो अमना खैरोइदौना फल्लाउना सोंसिलक्लगा नुपादुकी मखुतुना ताप लाउना फाख्रे टेन मरु फारिबदु राजकुमार सलाइंगंबना ओइरमले निंगथौ सिंगलेना आय हे इसा नुपानिने इबुंगो करिनोने नंग नेगोंदा अमुक येलक्लिबदुना नंग सिनबा चयेत खोयेतनदना अदुमेक लेरिदना चथो इपा नुपीदु हातके राजकुमार सलाइंगंबा याम फिंगना यारोइदे इनिंगथौ टेंदो खुलांगा कौगे हारगना ओक्तरा संदरा कैनो कापुसो नुपीसिदी अइना फारकपनि अदु ओइरगना टेंसी नंगोना कापसिलक्लोरो राजकुमार सलाइंगंबदु बिंग लाउख्रे मा वांगांगदे मपा निंगथौ तमना युंगना सेंसिलै अदुगा मागी मख्वांगना येपलिबा मथौ लैरब थांगसांगदु थुना सटलगा मपा निंगथौदा जोब जोब यानसिलै मपा निंगथौदु खोंकाप मनिंग हल्ली निंगथौ सिंगलेना नोकलगा मसानुपा सलाइंगंबदा आय करी अंगांगनुने मसिबो येकनबा फावबा ममा मपाने खलब्रा खंगदेने आय माइसि पंग्यानि सिलैने आय मसानुपा सलाइंगंबना थांगदु हाइना हाइना ngsidagi nangna phaba lanphasing dangi aduga aina parpa lanphasing aigi lefamda thamba tare aduga athu matamda ningthau kubamsu aina mungani era nupi masa makhaki napaga yeknaba thambadi nangi mangjaba ngakta oirakani Rajkumar adudi ngasi ipa isa ngamthoknaba tabani hai hai mapa masadu akan muongda thangyan thatnarei adubu थांगी लांदा हिसिंगबा मानबा मपा मसानी अशोक अपंदी थोइदोकपा यावनारमदे नुमिदांगनी राजकुमार सलाइंगंबदु मागी लानमी सिंगा मागी संगाइदा अरोइमा वा तानरे लानमी अमना राजकुमारदा अदुदी बुंगो नुपी मसादो हौजिक मयुमदा सटलगा उनरुरसिरा इबुंगो ना इबेमदो पामजै नुंसिजै हाइबदु खंगलोबना फतरा
ꯏꯅꯤꯡꯊꯧꯁꯨ ꯇꯧꯕ ꯉꯝꯕ ꯃꯤꯅꯤꯅ ꯆꯦꯛꯁꯤꯟꯕꯅ ꯐꯩ. ꯀꯂꯛ ꯈꯝꯃꯟꯕ ꯍꯦꯃꯟꯗꯅ ꯏꯕꯦꯝꯃꯗꯣ ꯍꯥꯠꯇꯣꯛꯄꯤꯔꯝꯗꯅ. ꯍꯣꯏ ꯇꯥꯗ, ꯍꯧꯖꯤꯛ ꯆꯠꯂꯨꯁꯤ. ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯣ. ꯇꯝꯐꯥꯕꯨ ꯁꯦꯟꯅꯗꯕ ꯌꯥꯗ꯭ꯔꯦ. ꯃꯥꯅꯁꯨ ꯑꯩꯕꯨ ꯈꯣꯏꯗꯥꯖꯕꯅꯤ, ꯑꯩ ꯈꯪꯏ. ꯂꯥꯟꯃꯤ ꯈꯦꯗꯥꯅ, ꯑꯩꯈꯣꯏꯅꯁꯨ ꯏꯕꯦꯝꯃ ꯇꯝꯐꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ, ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯗꯒꯤ ꯄꯥꯎ ꯂꯧꯔꯕꯅꯤ ꯏꯕꯨꯡꯉꯣ. ꯑꯩꯒꯤ ꯋꯥꯈꯜꯗ ꯉꯁꯤ ꯑꯁꯦ ꯏꯕꯨꯡꯉꯣꯅ ꯏꯕꯦꯝꯃ ꯇꯝꯐꯥꯕꯨ ꯈꯣꯏꯗꯥꯖꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯐꯣꯡꯗꯣꯛꯄꯤꯔꯣ. ꯑꯗꯨꯕꯨ ꯉꯁꯤꯃꯛꯇꯤ ꯍꯣꯏ ꯍꯥꯏꯔꯛꯂꯣꯏ. ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯍꯣꯏ ꯍꯥꯏꯔꯛꯀꯅꯤ. ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ, ꯑꯅꯝ ꯀꯟꯕꯗ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯍꯥꯏꯔꯤꯕꯅꯤ ꯏꯇꯥꯎ ꯔꯥꯖꯀꯨꯃꯥꯔ. ꯄꯥꯝꯃꯁꯨ ꯅꯨꯡꯁꯤꯔꯒꯁꯨ ꯃꯃꯜ ꯀꯥꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯃꯇꯝꯒ ꯃꯥꯡꯍꯟꯈꯤꯗꯣꯏꯅꯤꯗ. ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯅ, ꯇꯥꯈꯦꯗ, ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯀꯔꯤꯗꯤ ꯄꯨꯒꯅꯤ? ꯏꯕꯦꯝꯃ ꯇꯝꯐꯥꯗ ꯀꯔꯤ ꯈꯨꯗꯣꯜꯗꯤ ꯄꯤꯒꯅꯤ ꯃꯌꯥꯝ? ꯃꯌꯥꯝꯗꯨ ꯌꯦꯡꯅꯔꯒ ꯈꯦꯗꯥꯅ, ꯁꯅꯥꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯁꯤ ꯏꯕꯨꯡꯉꯣ. ꯐꯖꯈ꯭ꯔ ꯃꯁꯛꯇꯨꯗ ꯁꯅꯥꯅ ꯂꯩꯇꯦꯡꯂꯕꯗꯤ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯏꯕꯨꯡꯉꯣ. ꯉꯥꯏꯈꯣ ꯇꯥꯗ, ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯄꯗ ꯁꯅꯥ ꯄꯨꯔꯒ ꯆꯠꯂꯕꯗꯤ ꯏꯕꯦꯝꯃ ꯇꯝꯐꯥꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯕꯁꯨ ꯌꯥꯏ. ꯍꯥꯏꯕꯗꯤ ꯁꯅꯥ ꯄꯤꯔꯒ ꯊꯦꯝꯕ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯈꯟꯈꯤꯕꯁꯨ ꯌꯥꯏ. ꯃꯌꯥꯝ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯑꯝꯇ ꯄꯨꯗ꯭ꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯈꯪꯗꯅ ꯂꯩꯔꯕꯅꯤ ꯂꯣꯏꯅ. ꯁꯣꯝꯗ ꯇꯝꯐꯥꯒꯤ ꯃꯃꯥ ꯑꯍꯜ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯅ ꯁꯅꯥꯒꯤ ꯂꯤꯛ ꯄꯤꯔꯝꯕ ꯀꯕꯣꯛ ꯂꯩꯅ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯗ, ꯕꯦꯝꯃ, ꯁꯅꯥꯒꯤ ꯂꯤꯛꯁꯦ ꯁꯤꯖꯤꯜꯂꯨꯁꯦ. ꯀꯥꯏꯗꯩ ꯁꯅꯥꯅꯣ ꯁꯤꯗꯤ ꯏꯃꯥ? ꯅꯤꯡꯊꯧꯅ ꯁꯅꯥ ꯃꯌꯥꯝ ꯌꯦꯟꯕꯗ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯂꯝꯂꯤꯕꯅꯤ. ꯏꯃꯥ, ꯑꯩꯗꯤ ꯃꯤꯅ ꯌꯦꯜꯂꯝꯕ ꯁꯅꯥꯗꯤ ꯁꯤꯕ ꯇꯜꯂꯤ. ꯎꯔꯤꯛꯁꯦ ꯑꯗꯨꯝ ꯁꯤꯒꯤ. ꯇꯝꯐꯥꯗꯨ ꯊꯣꯛꯈ꯭ꯔꯦ. ꯀꯕꯣꯛ ꯂꯩꯗꯨ ꯇꯝꯐꯥꯗ ꯌꯦꯡꯍꯧꯏ. ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯇꯦ. ꯑꯗꯣ ꯁꯅꯥ ꯈꯔ ꯊꯣꯟꯕꯤꯔꯗꯤ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯟꯕ ꯀꯥꯏꯗꯣ ꯊꯣꯛꯂꯗꯕꯅꯤ, ꯑꯗꯨꯁꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ. ꯅꯨꯃꯤꯗꯥꯡꯗꯨ ꯇꯝꯐꯥꯗꯨ ꯇꯨꯝꯂꯤꯉꯩ ꯃꯃꯥ ꯀꯕꯣꯛ ꯂꯩꯗꯨ ꯇꯝꯐꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯒ, ꯃꯉꯛ ꯁꯝꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ, ꯁꯅꯥꯁꯦ ꯁꯤꯖꯤꯟꯕꯤꯒꯦꯗ. ꯅꯤꯡꯊꯧꯅ ꯄꯤꯕ ꯁꯅꯥꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯉꯛ ꯁꯝꯗ ꯂꯩꯇꯦꯡꯕ ꯀꯥꯏꯁꯦ ꯌꯥꯝ ꯂꯦꯝꯖꯐꯝꯅꯤ. ꯑꯩꯅꯁꯨ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯊꯣꯟꯕꯤꯕ ꯉꯝꯕꯁꯨ ꯅꯠꯇꯕ. ꯅꯨꯃꯤꯗꯥꯡ ꯇꯝꯐꯥꯒꯤ ꯈꯨꯜꯂꯨꯝꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯈꯛ ꯃꯄꯥꯟꯗ ꯐꯝꯂꯤ. ꯑꯉꯥꯡꯗꯨꯒꯤ ꯃꯄꯥꯅ, ꯀꯨꯏꯈ꯭ꯔꯦꯗ ꯏꯕꯨꯡꯉꯣ, ꯁꯠ ꯂꯣꯏꯌꯨ, ꯏꯪꯉꯤ. ꯕꯥꯖꯤ, ꯇꯥꯔꯣ ꯌꯥꯗꯦ. ꯍꯩ, ꯁꯪꯉꯗꯤ ꯌꯥꯔꯣꯏꯅꯦ ꯏꯕꯨꯡꯉꯣ. ꯑꯩꯅ ꯄꯨꯡꯊꯣꯜ ꯑꯁꯪꯕ ꯆꯥꯒꯅꯨꯅ ꯀꯌꯥꯔꯛꯅꯣ ꯍꯥꯏꯕꯗꯣ? ꯑꯩ ꯋꯥꯍꯩꯒꯦ, ꯅꯆꯥꯗꯣ ꯐꯝꯃꯒ ꯅꯣꯝ, ꯑꯗꯨꯒ ꯑꯃꯨꯛ ꯇꯥꯔꯛꯄ꯭ꯔ ꯌꯦꯡꯉꯨ. ꯑꯉꯥꯡꯗꯨ ꯐꯝꯂꯒ ꯀꯟꯅ ꯅꯣꯝꯂꯤ. ꯇꯥꯔꯛꯇꯦ ꯕꯥꯖꯤ. ꯕꯥꯖꯤ, ꯑꯥꯗ ꯂꯝꯕꯤꯗ ꯃꯩꯕꯨꯟ ꯌꯥꯝꯅ ꯄꯥꯏꯔꯤꯗꯣ. ꯃꯄꯥꯗꯨ ꯃꯆꯥꯅꯨꯄꯥꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯕꯗꯨ ꯌꯦꯡꯂꯒ, ꯀꯔꯤꯒꯤ ꯃꯩꯅꯣ ꯂꯝꯕꯤꯗ ꯉꯥꯜꯂꯤꯕꯁꯤꯅ? ꯃꯩꯁꯤꯗꯤ ꯌꯥꯝꯃꯤꯅꯦ, 200-300ꯒꯨꯝꯕ ꯑꯣꯏꯅꯤꯅꯦ ꯃꯁꯤꯗꯤ. ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯈꯣꯡ ꯍꯥꯝꯃꯤꯉꯩ ꯕꯨꯠꯀꯤꯕ ꯍꯧꯅꯗꯦ. ꯀꯦꯔꯛꯀꯅꯨ ꯑꯃꯨꯛꯇ. ꯑꯣ, ꯃꯁꯤꯗꯤ ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯒ ꯔꯥꯖꯀꯨꯃꯥꯔꯒꯨꯝꯕ ꯂꯥꯛꯄꯒꯤ ꯃꯩ ꯑꯣꯏꯒꯅꯤ. ꯍꯥꯏꯕꯗꯤ ꯃꯩ ꯄꯥꯏꯔꯒ ꯊꯧꯔꯛꯂꯤꯕꯁꯤ ꯁꯒꯣꯜ ꯉꯥꯛꯇꯅꯤ. ꯁꯣꯝꯗ ꯇꯝꯐꯥꯒꯤ ꯂꯩꯀꯥꯏꯔꯣꯝꯗ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯗꯨ ꯃꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯇꯝꯐꯥꯒꯤ ꯃꯪꯒꯣꯜ ꯀꯥꯕ ꯂꯥꯛꯂꯦ. ꯇꯝꯐꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯄꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯃꯥꯒꯤ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯛꯂꯤ. ꯂꯥꯟꯃꯤ ꯈꯦꯗꯥꯅ, ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯃꯉꯥꯏꯔꯦ, ꯃꯃꯥ ꯃꯄꯥ ꯂꯩꯅ ꯂꯩꯅ ꯅꯨꯄꯥ ꯃꯆꯥꯅ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯪꯒꯣꯜ ꯀꯥꯕꯁꯦ. ꯍꯣꯏꯗ, ꯊꯧꯅꯥ ꯂꯩꯕ ꯀꯧꯏ ꯃꯁꯤꯁꯨ. ꯅꯨꯡꯁꯤꯕꯗ ꯀꯤꯕ ꯌꯥꯗꯦ, ꯇꯧꯕꯇꯕꯨ ꯊꯃꯣꯏ ꯁꯦꯡꯉ ꯂꯣꯏꯔꯦ. ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯅ, ꯇꯥꯗ, ꯇꯝꯐꯥꯒꯤ ꯂꯩꯔꯛꯁꯤ ꯀꯔꯝꯕ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯥꯗ ꯃꯤ ꯈꯔ ꯊꯣꯛꯂꯛꯂꯤꯕꯁꯦ ꯃꯣꯏꯗ ꯍꯪꯁꯤ ꯇꯥꯗ. ꯇꯝꯐꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃ ꯔꯥꯖꯀꯨꯃꯥꯔꯗ ꯌꯦꯡꯂꯒ, ꯔꯥꯖꯀꯨꯃꯥꯔꯒꯤꯁꯦ ꯏꯕꯦꯝꯃ ꯇꯝꯐꯥꯒꯤꯗ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯩ ꯏꯕꯦꯝꯃ ꯇꯝꯐꯥꯗ ꯄꯥꯎ ꯍꯥꯏꯔꯨꯒꯦ. ꯅꯨꯄꯤꯗꯨ ꯇꯝꯐꯥ ꯍꯣꯏꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ. ꯁꯣꯝꯗ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯁꯨ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯅ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯒꯤ ꯄꯥꯎ ꯃꯥꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯇꯝꯂꯔꯤ. ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯗꯨ ꯍꯤꯡ ꯀꯥꯔꯝꯃꯤ. ꯆꯤꯡꯂꯦꯟꯗꯨ ꯃꯇꯣꯝꯇ, ꯏꯆꯥ ꯅꯨꯄꯥꯁꯤꯗꯤ ꯑꯩꯉꯣꯟꯗ ꯐꯖꯅ ꯁꯤꯡꯅꯔꯦꯗꯅ. ꯉꯁꯤꯗꯤ ꯃꯄꯥꯒꯤ ꯏꯇꯤꯛ ꯇꯝꯐꯥꯒꯤ ꯃꯃꯥꯡꯗ ꯎꯠꯄ ꯇꯥꯔꯦꯗꯣ. ꯍꯩ ꯂꯥꯟꯃꯤꯁꯥ, ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ. ꯁꯣꯝꯗ
ꯇꯝꯐꯥꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯇꯝꯐꯥꯗꯤ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯗ ꯌꯥꯝ ꯏꯀꯥꯏꯅ ꯌꯦꯡꯂꯒ ꯃꯃꯥ ꯃꯆꯥꯒꯤ ꯑꯄꯤꯛꯄ ꯌꯨꯝꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯃꯃꯥ ꯃꯆꯥ ꯇꯔꯛ ꯇꯔꯛ ꯂꯦꯞꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯗꯨ ꯇꯝꯐꯥꯒꯤ ꯃꯉꯛꯇ ꯌꯦꯡꯂꯒ ꯈꯦꯗꯥꯗ ꯊꯃꯣꯏ ꯁꯣꯛꯅ "ꯗꯥꯗꯥ, ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ?" "ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ?" ꯔꯥꯖꯀꯨꯃꯥꯔꯗꯨ ꯇꯝꯐꯥꯗ ꯌꯦꯡꯂꯒ "ꯗꯥꯗꯥ, ꯃꯥꯒꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛꯁꯦ ꯏꯄꯥ ꯅꯤꯡꯊꯧꯅ ꯂꯣꯟꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯈꯨꯗꯣꯜ ꯇꯧꯕ ꯁꯅꯥꯒꯤ ꯂꯤꯛꯀꯤ ꯃꯑꯣꯡꯅꯤ꯫ ꯗꯥꯗꯥ, ꯑꯩ ꯃꯤꯠꯀꯤ ꯄꯤꯁꯦ ꯈꯥꯝꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯅ ꯃꯤꯠꯁꯦ ꯀꯔꯤꯝꯇ ꯎꯕ ꯉꯝꯂꯛꯇ꯭ꯔꯦ." ꯈꯦꯗꯥꯗꯨ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯈꯦꯗꯥꯅ ꯇꯝꯐꯥꯗ "ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯂꯥꯛꯄꯅꯤ." ꯇꯝꯐꯥꯗꯨ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯗ ꯈꯣꯏꯗꯥꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯗꯤ ꯃꯄꯤ ꯇꯩꯊꯣꯛꯂꯤ꯫ ꯈꯦꯗꯥꯅ ꯇꯝꯐꯥꯗ ꯑꯃꯨꯛ "ꯑꯗꯨꯕꯨ ꯏꯕꯦꯝꯃ..." "ꯍꯣꯏ ꯏꯄꯟ, ꯑꯩ ꯈꯪꯉꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯍꯤꯡ ꯂꯦꯜꯍꯜꯂꯣꯏꯌꯦ ꯏꯄꯟ꯫ ꯑꯩꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯈꯣꯏꯗꯥꯖꯩ, ꯅꯨꯡꯁꯤꯖꯩ." "ꯑꯗꯣ ꯏꯕꯦꯝꯃ, ꯏꯕꯦꯝꯃꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯨꯗꯤ ꯏꯅꯤꯡꯊꯧꯒꯤꯅꯤ꯫ ꯍꯥꯏꯕꯗꯤ ꯏꯅꯤꯡꯊꯧꯅ ꯂꯣꯟꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯏꯅꯤꯡꯊꯧꯅ ꯈꯨꯗꯣꯜ ꯇꯧꯔꯝꯕ ꯁꯅꯥꯒꯤ ꯂꯤꯛꯀꯤ ꯃꯑꯣꯡꯅꯤ." ꯈꯦꯗꯥꯗꯨ ꯔꯥꯖꯀꯨꯃꯥꯔꯗ ꯊꯋꯥꯏ ꯋꯥꯅ ꯌꯦꯡꯉꯤ꯫ ꯇꯝꯐꯥꯗꯨ ꯃꯉꯛꯁꯝꯗ ꯇꯥꯞ ꯇꯥꯞ ꯃꯥꯏ꯫ ꯇꯝꯐꯥꯒꯤ ꯃꯉꯛꯁꯝꯗ ꯅꯤꯡꯊꯧꯅ ꯃꯃꯥ ꯀꯕꯣꯛꯂꯩꯗ ꯄꯤꯔꯝꯕ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯃꯉꯣꯟꯗ ꯁꯤꯔꯝꯕꯗꯨꯗ ꯇꯝꯐꯥꯅ ꯁꯅꯥꯗꯨ ꯊꯥꯗꯠꯂꯒ ꯃꯃꯥꯗ ꯂꯪꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯀꯞꯄꯒ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤ ꯉꯛꯅꯔꯝꯃꯤ꯫ ꯇꯝꯐꯥꯒ ꯇꯤꯟꯅꯕ ꯂꯩꯍꯥꯎꯅ ꯔꯥꯖꯀꯨꯃꯥꯔꯗ "ꯔꯥꯖꯀꯨꯃꯥꯔꯅ ꯂꯥꯛꯄꯤꯔꯤꯕꯁꯤꯗꯤ ꯃꯤ ꯌꯣꯟꯕ ꯂꯥꯛꯄꯤꯔꯤꯕ ꯑꯣꯏꯔꯦꯗꯣ? ꯔꯥꯖꯀꯨꯃꯥꯔ, ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯊꯨꯅ ꯂꯦꯡꯊꯣꯛꯄꯤꯈ꯭ꯔꯣ." ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯅꯥꯏꯁꯤꯡꯒ ꯈꯨꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯆꯕꯨꯜ ꯑꯃꯒ ꯇꯝꯐꯥꯒꯤ ꯈꯨꯜꯗ ꯊꯦꯡꯒꯥꯏꯅꯩ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯐꯠꯇ꯭ꯔꯕ ꯃꯄꯥꯗꯨ ꯎꯕꯗ ꯍꯦꯛꯇ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯒꯣꯜꯗꯨ ꯃꯄꯥ ꯅꯤꯡꯊꯧ ꯇꯝꯅ ꯌꯥꯡꯅ ꯍꯦꯛꯇ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯏ ꯂꯥꯟꯃꯤꯁꯤꯡꯁꯨ ꯔꯥꯖꯀꯨꯃꯥꯔꯗ ꯇꯥꯟꯅꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯁꯒꯣꯜ ꯊꯧꯅ ꯊꯧꯅ ꯊꯥꯡ ꯁꯥꯗꯣꯔꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯤ ꯃꯩꯅꯝ ꯄꯥꯏꯅ ꯄꯥꯏꯅ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧꯗ "ꯏꯅꯤꯡꯊꯧ, ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯑꯣꯡꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ." "ꯍꯣꯏꯅꯦ, ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁꯥꯎꯈ꯭ꯔꯕꯗꯤ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯕꯅꯤ꯫ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯆꯦꯟꯕꯅ ꯐꯗꯣꯏꯔꯥ? ꯔꯥꯖꯀꯨꯃꯥꯔꯁꯤꯗꯤ ꯁꯒꯣꯜꯁꯦ ꯊꯧꯅ ꯊꯧꯅ ꯁꯒꯣꯜ ꯃꯊꯛꯇ ꯂꯦꯞꯈꯠꯈ꯭ꯔꯦꯅꯦ꯫ ꯔꯥꯖꯀꯨꯃꯥꯔꯁꯤꯗꯤ ꯑꯩ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯀꯗꯧꯔꯦꯅꯦ꯫ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯊꯥꯡꯗꯣ? ꯏꯍꯦ, ꯊꯥꯡꯅ ꯆꯠꯄ ꯅꯪꯗ꯭ꯔꯦꯗꯣ꯫ ꯑꯣ!" ꯁꯣꯝꯗ ꯈꯦꯗꯥꯅ "ꯏꯁ, ꯀꯔꯤ ꯀꯔꯝꯕ ꯃꯑꯣꯡꯅꯣ ꯉꯁꯤ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔꯁꯤꯅ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯤꯕ ꯃꯑꯣꯡꯁꯤꯗꯤ? ꯃꯄꯥ ꯅꯤꯡꯊꯧꯗꯨꯕꯨ ꯀꯩꯒꯨꯝꯅ ꯆꯣꯡꯁꯤꯟꯈ꯭ꯔꯦꯅꯦ." ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜꯗ ꯆꯣꯡꯁꯤꯜꯂꯒ ꯗꯝ ꯂꯥꯎꯅ ꯁꯥꯐꯨ ꯀꯟꯅ ꯅꯦꯠꯊꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜꯗꯨ ꯂꯩꯃꯥꯏꯗ ꯁꯤꯠꯂꯒ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯗꯨ ꯁꯒꯣꯜꯗꯒꯤ ꯁꯠ ꯂꯥꯎꯅ ꯆꯣꯡꯊꯍꯧꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯋꯥ ꯉꯥꯡꯗꯦ꯫ ꯃꯄꯥꯅ ꯇꯣꯡꯂꯛꯄ ꯁꯒꯣꯜꯗꯨ ꯃꯈꯣꯡꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯄꯥ ꯅꯤꯡꯊꯧ ꯇꯝꯅ ꯂꯥꯛꯇ ꯂꯪꯁꯤꯜꯂꯤ꯫ ꯁꯒꯣꯜꯗꯨ ꯃꯄꯥ ꯅꯤꯡꯊꯧꯗ ꯄꯣꯞ ꯂꯥꯎꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯁꯥꯒꯤ ꯁꯤꯡꯃꯤꯁꯤꯡꯗꯨ ꯃꯔꯥꯡ ꯃꯔꯥꯡ ꯉꯥꯡꯁꯪ ꯉꯥꯡꯅ ꯆꯦꯟꯕꯗꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯩꯅꯝ ꯃꯔꯛꯇ ꯎꯔꯦ꯫ "ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯇꯧꯔꯨꯕꯖꯥꯠꯅꯣꯅꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯤꯕꯣ? ꯅꯍꯥꯟ ꯃꯈꯩ ꯊꯥꯡ ꯌꯥꯟꯅꯕꯗꯨꯗꯤ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤ ꯑꯗꯨꯛ ꯗꯤꯜ ꯂꯦꯟꯅꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯅꯣꯡꯁꯥ ꯀꯩꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕꯒꯨꯝ ꯇꯧꯏꯗ꯫ ꯑꯩꯕꯨ ꯆꯦꯜꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯥ? ꯆꯦꯜꯍꯧꯔꯒꯦ." ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯗꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯂꯥꯟꯃꯤ ꯑꯃ ꯁꯒꯣꯜꯗꯒꯤ ꯏꯟꯊꯨꯔꯒ ꯆꯦꯟꯒꯦ ꯇꯧꯕꯒ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯪꯒꯜꯗ ꯃꯥꯒꯤ ꯊꯥꯡꯁꯥꯡꯗꯨꯅ ꯖꯣꯞ ꯂꯥꯎꯅ ꯌꯥꯜꯂꯛꯏ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯌꯣꯠꯀꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯝꯕꯅ ꯊꯥꯡꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯗꯨ ꯀꯤꯕꯗꯒꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯌꯦꯡꯅꯔꯒ ꯂꯩꯅꯔꯤ꯫ ꯁꯂꯥꯏꯉꯝꯕꯅ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯁꯒꯣꯜꯗꯒꯤ ꯆꯞꯄꯒ ꯆꯤꯡꯊꯩ꯫ ꯑꯗꯨꯒ ꯃꯈꯣꯡ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯂꯩꯕꯥꯛꯇ ꯄꯣꯞ ꯄꯣꯞ ꯍꯥꯏꯗꯠꯂꯤ꯫ ꯅꯤꯡꯊꯧꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯔꯥꯖꯀꯨꯃꯥꯔꯗ ꯍꯥꯏꯖꯤꯟꯗꯅ ꯀꯥꯎꯁꯤꯜꯂꯝꯂꯒ ꯃꯥꯁꯨ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩ ꯌꯦꯡꯂꯛꯄꯗ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯁꯟꯒꯥꯔꯤ ꯑꯃ ꯈꯥꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯟꯒꯥꯔꯤꯗꯨ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯗ ꯍꯥꯏꯖꯤꯟꯗꯅ
ꯐꯩꯅ ꯀꯟꯁꯤꯜꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏ ꯉꯝꯕꯅ ꯁꯟ ꯒꯥꯔꯤꯗꯨ ꯃꯥꯒꯤ ꯁꯪꯕꯥꯏꯃꯨꯛ ꯆꯥꯎꯕ ꯀꯤꯟꯗꯨꯅ ꯖꯣꯞ ꯂꯥꯎꯅ ꯊꯤꯟꯗꯠꯂꯤ꯫ ꯁꯟ ꯒꯥꯔꯤꯗꯨ ꯁꯦꯡꯀꯨꯞ ꯆꯥꯅ ꯃꯁꯣꯏ ꯃꯁꯣꯏ ꯇꯥꯅ ꯀꯥꯏ꯫ ꯅꯤꯡꯊꯧꯗꯨ ꯔꯥꯖꯀꯨꯃꯥꯔ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯥꯖꯤꯟꯗ ꯍꯩꯖꯤꯟꯗꯅ ꯖꯣꯞ ꯂꯥꯎꯅ ꯀꯥꯎꯁꯤꯟꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯨꯞꯄꯒ ꯂꯥꯟꯃꯤ ꯃꯔꯛꯇ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯌꯥꯝꯅ ꯀꯟꯕ ꯃꯥꯜꯂꯒ ꯌꯥꯝꯅ ꯁꯣꯜꯂꯝꯃꯦꯅꯦ, ꯇꯜꯂꯦ ꯑꯣꯏꯕ꯫ ꯈꯦꯗꯥꯅ ꯀꯗꯣꯝꯗꯅꯣ ꯄꯥꯏꯁꯤꯟꯈ꯭ꯔꯤꯕꯗꯣ ꯏꯕꯨꯡꯉꯣꯗꯣ? ꯀꯔꯤ ꯐꯤꯕꯝꯅꯣ ꯑꯩꯅ ꯑꯃꯨꯛ ꯎꯔꯤꯕꯁꯤꯅ? ꯅꯥꯀꯜ ꯑꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏ ꯉꯝꯕꯅ ꯂꯥꯟꯃꯤ ꯃꯔꯛꯇ ꯁꯥꯒꯨꯝꯅ ꯉꯪꯂꯒ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯃꯃꯤꯠ ꯃꯅꯥ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯁꯥ ꯄꯨꯝꯕ ꯃꯇ꯭ꯔꯪ ꯃꯇ꯭ꯔꯪ ꯀꯥꯅ ꯂꯦꯞꯈꯠꯂꯛꯄꯗ ꯎꯕꯗ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯅ ꯃꯑꯣꯡ ꯑꯗꯨꯝ ꯃꯥꯜꯂꯒ ꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯉꯁꯤꯒꯤ ꯂꯥꯟꯁꯤꯕꯣ? ꯑꯩꯕꯨ ꯃꯁꯤꯕꯨ ꯑꯃꯨꯛꯀ ꯇꯝꯊꯤꯅ ꯐꯨꯔꯒ ꯑꯩꯒꯤ ꯇꯝꯐꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯅꯤꯡꯈ꯭ꯔꯦꯗ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯄꯥ ꯅꯤꯡꯊꯧ ꯇꯝꯅ ꯃꯤꯅ ꯀꯨꯞꯄꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏ ꯉꯝꯕꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯁꯥꯗꯨ ꯊꯨꯗꯦꯛꯀꯦ ꯇꯧꯕꯒ ꯇꯥꯟꯖꯥꯗꯨꯗ ꯇꯝꯐꯥ ꯌꯥꯎꯅ ꯇꯝꯐꯥꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯍꯨꯞꯇꯅ ꯃꯄꯥ ꯃꯆꯥꯒꯤ ꯅꯥꯇꯩ ꯆꯥꯗ꯭ꯔꯕ ꯂꯥꯟꯕꯨꯡ ꯃꯐꯝ ꯇꯥꯅ ꯍꯨꯞꯇꯅ ꯂꯥꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯄꯥꯒꯤ ꯃꯉꯛꯁꯝꯒ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯇꯝꯐꯥꯗ ꯌꯦꯡꯉꯤ꯫ ꯅꯤꯡꯊꯧꯅ ꯇꯝꯐꯥ ꯂꯥꯛꯂꯦ, ꯁꯤꯔꯝꯅꯤꯗ ꯑꯩ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯇꯝꯐꯥ ꯂꯥꯛꯄꯗ ꯃꯁꯥꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗꯨ ꯍꯥꯟꯅꯒꯨꯝ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯅꯤꯡꯊꯧꯗ ꯌꯦꯡꯂꯒ ꯅꯤꯡꯊꯧꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ, ꯇꯥꯈꯦꯗꯥ ꯍꯟꯅꯕ ꯇꯧꯁꯤ꯫ ꯅꯤꯡꯊꯧꯅ ꯁꯣꯝꯗ ꯇꯝꯐꯥ ꯂꯥꯛꯄꯁꯤꯗ ꯏꯀꯥꯏꯔ ꯃꯥꯜꯂꯦ, ꯍꯨꯏꯗꯧꯅ ꯂꯨꯞꯊꯈ꯭ꯔꯦꯅꯦ ꯏꯆꯥ ꯅꯨꯄꯥꯁꯦ꯫ ꯂꯥꯟꯃꯤꯁꯥ ꯍꯟꯅꯕ ꯇꯧꯁꯤ, ꯉꯥꯏꯈꯣ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠꯇꯪ ꯆꯪꯂꯝꯒꯦ꯫ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯕꯤꯔꯨꯔꯅꯨ꯫ ꯀꯔꯤꯒꯤꯅꯣꯅꯦ, ꯎꯐꯨꯜ ꯌꯥꯝ ꯊꯥꯡꯉꯕꯣ ꯑꯩꯕꯨ? ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯅꯥꯇꯣꯟ, ꯆꯤꯟꯕꯥ, ꯅꯥꯀꯣꯡ ꯏ ꯂꯣꯏ ꯇꯥꯔꯦ, ꯊꯕꯥꯛꯀꯤ ꯁꯔꯨ ꯑꯃꯁꯨ ꯇꯦꯛꯂꯒ ꯊꯤꯟꯗꯣꯛꯂꯒ ꯂꯩꯔꯦ, ꯑꯗꯨꯒ ꯀꯣꯛ ꯌꯦꯠꯀꯤ ꯁꯔꯨꯛꯁꯤꯡꯗꯣ ꯁꯔꯨ ꯎꯅ ꯃꯀꯨ ꯍꯨꯔꯦ, ꯌꯦꯡꯕꯗ ꯑꯀꯤꯕ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯔꯥꯖꯀꯨꯃꯥꯔꯗ ꯁꯥꯎꯅ ꯌꯦꯡꯉꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯁꯒꯣꯜ ꯊꯧꯔꯒ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ꯫ ꯇꯝꯐꯥꯗꯨ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯗ ꯈꯥꯟ ꯌꯦꯡꯂꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯇꯝꯐꯥꯒꯤ ꯌꯨꯝꯗꯅꯤ ꯇꯝꯐꯥꯗꯨ ꯃꯃꯥ ꯀꯕꯣꯛꯂꯩꯗ ꯁꯥꯎꯔꯤ, ꯇꯝꯐꯥꯅ ꯀꯕꯣꯛꯂꯩꯗ ꯏꯃꯥꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯝ ꯄꯥꯝꯂꯒꯗꯤ ꯅꯤꯡꯊꯧ ꯃꯁꯥꯗ ꯆꯠꯂꯒ ꯅꯤꯔꯨꯕ ꯀꯩꯗꯧꯒꯦ? ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯅꯪꯅ ꯍꯥꯠꯂꯕ ꯅꯠꯇ꯭ꯔꯣ? ꯏꯕꯦꯝꯃ, ꯑꯩ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯦ ꯁꯦꯡꯗꯣꯛꯂꯨꯒꯦ, ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯁꯦꯡꯗꯣꯛꯂꯨꯒꯦ꯫ ꯌꯥꯔꯦ ꯏꯃꯥ, ꯏꯃꯥꯅ ꯐꯅ ꯁꯦꯡꯗꯣꯛꯂꯨꯔꯁꯨ ꯔꯥꯖꯀꯨꯃꯥꯔꯗꯤ ꯑꯩꯕꯨ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯎꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯐꯅ ꯁꯦꯡꯗꯣꯛꯂꯒꯁꯨ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯂꯥꯟ ꯍꯧꯈ꯭ꯔꯦ꯫ ꯀꯔꯤ ꯋꯥꯍꯧꯗꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯂꯥꯟꯗꯣ ꯏꯃꯥ? ꯏꯃꯥꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯑꯩ ꯏꯆꯥ ꯈꯪꯗꯅ ꯍꯨꯞꯄꯤꯔꯝꯕ ꯂꯤꯛꯇꯨꯒꯤ ꯋꯥꯍꯧꯗꯒꯤꯅꯦꯗꯣ꯫ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏ ꯉꯝꯕꯅ ꯈꯦꯗꯥꯗ ꯗꯥꯗꯥ, ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯔꯩꯕ ꯃꯈꯩ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯨꯆꯣ, ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯍꯪꯂꯛꯑꯗꯤ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄꯅꯦ ꯈꯨꯝ꯫ ꯈꯦꯗꯥꯅ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤꯁꯦ ꯆꯞ ꯆꯥꯕꯤ ꯋꯥꯔꯤ ꯑꯃ ꯈꯪꯗ꯭ꯔꯤ꯫ ꯂꯥꯡ ꯊꯥꯛꯄ ꯍꯩꯕ ꯅꯄꯥꯕꯨ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯒ ꯇꯝꯐꯥ ꯏꯕꯦꯝꯃꯗꯤ ꯌꯥꯝꯅ ꯆꯝꯖꯕꯤ, ꯏꯊꯛ ꯏꯔꯥꯡ ꯌꯥꯎꯖꯗꯕꯤꯅꯤ, ꯑꯗꯨꯒ ꯃꯥꯗꯤ ꯑꯍꯦꯟꯕꯁꯨ ꯀꯩꯁꯨ ꯄꯥꯝꯂꯝꯒꯗꯧ ꯃꯥꯟꯗꯦ꯫ ꯗꯥꯗꯥ, ꯏꯊꯛ ꯏꯔꯥꯡ ꯌꯥꯎꯖꯗꯕꯤ ꯅꯨꯄꯤꯁꯤꯅꯤ ꯃꯣꯟꯅ ꯁꯦꯡꯀꯧ ꯂꯥꯛꯂꯤꯕꯁꯦ꯫ ꯑꯩꯅꯁꯨ ꯁꯣꯏꯕꯅꯤ, ꯍꯥꯟꯅ ꯃꯤ ꯊꯥꯔꯒ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯈꯪꯂꯝꯒꯗꯕꯅꯤ꯫ ꯍꯌꯦꯡꯗꯣ ꯁꯅꯥ ꯑꯔꯩꯕ ꯃꯈꯩ ꯇꯥꯗꯅ ꯊꯤꯟꯕꯤꯔꯨꯁꯣ, ꯃꯥꯗꯤ ꯁꯅꯥ ꯌꯥꯝꯅ ꯄꯥꯝꯂꯝꯒꯗꯧ ꯃꯥꯜꯂꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯒꯤ ꯌꯨꯝꯗꯅꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯗꯨ ꯑꯃꯥꯏꯕ ꯑꯃꯅ ꯀꯟꯅ ꯂꯥꯌꯦꯡꯂꯤ꯫ ꯑꯃꯥꯏꯕꯅ ꯅꯤꯡꯊꯧꯗ ꯏꯕꯨꯡꯉꯣ, ꯅꯤꯡꯊꯧꯅꯤ ꯍꯥꯏꯔꯒ ꯅꯁꯥ ꯍꯦꯛꯇ ꯀꯟꯒꯗꯧ ꯅꯠꯇꯦ, ꯊꯦꯡꯒꯥꯏꯅꯒꯦ ꯍꯥꯏꯔꯁꯨ ꯁꯪꯃꯥꯟ ꯂꯦꯡꯃꯥꯟ ꯑꯃꯒ ꯊꯦꯡꯒꯥꯏꯅꯣ꯫ ꯅꯪꯅ ꯆꯍꯤ 50, ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯅ ꯆꯍꯤ 19, ꯃꯤꯒꯤ ꯏ ꯈꯦꯡꯒꯠꯂꯛꯄ ꯆꯍꯤꯗꯨꯗ ꯎꯟꯁꯥ ꯈꯨꯏꯔꯕ ꯅꯪꯅ ꯋꯥꯏꯁꯤꯜꯂꯨꯔꯕꯗꯤ ꯅꯁꯤ ꯇꯦꯛꯂꯒ ꯇꯣꯛꯄ ꯇꯥꯕꯅꯤ꯫ ꯌꯥꯔꯦꯗ ꯃꯥꯃ, ꯅꯪꯒꯤ ꯌꯦꯡꯐꯝ ꯊꯣꯛꯄꯗꯣ ꯑꯅꯥꯕꯗꯣ ꯑꯗꯨꯝ ꯌꯦꯡꯉꯣ꯫ ꯏꯕꯨꯡꯉꯣ, ꯅꯤꯡꯊꯧꯅꯤ ꯀꯀꯥꯏꯗꯅ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ, ꯁꯝꯒꯗꯕ ꯁꯔꯨꯁꯦ ꯂꯣꯏꯅ ꯊꯨꯗꯦꯛꯂꯒ ꯊꯝꯖꯔꯝꯁꯅꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯗꯨ ꯌꯥꯝ ꯇꯞꯅ ꯃꯈꯨꯠꯇꯨ ꯅꯝꯂꯒ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯑꯃꯥꯏꯕꯗ ꯇꯞꯅ ꯃꯥꯃ, ꯅꯪ ꯍꯧꯖꯤꯛ ꯍꯥꯠꯇꯣꯛꯂꯒ ꯐꯨꯝꯖꯤꯟꯈ꯭ꯔꯣꯔꯥ? ꯍꯥ? ꯍꯥꯠꯇꯣꯛꯂꯨ ꯂꯥꯎꯅꯦ, ꯂꯥꯛꯑꯣ ꯑꯗꯨꯒ ꯐꯨꯝꯖꯤꯜꯂꯨ ꯂꯥꯎ꯫
ꯂꯩꯕꯥꯛꯁꯤꯗ ꯑꯩꯃꯨꯛ ꯕꯨꯠ ꯁꯥꯟꯅꯕ ꯍꯩꯕ ꯑꯃꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦ ꯂꯥꯎ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯍꯥꯠꯂꯨ ꯂꯥꯎ ꯑꯗꯨꯒ ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡ ꯅꯪ ꯑꯩꯅ ꯚꯨꯠ ꯑꯣꯜꯂꯒ ꯀꯌꯥꯝꯅ ꯅꯩꯈꯥꯏꯔꯒ ꯌꯦꯡꯕ ꯇꯥꯕꯅꯤ ꯍꯩ ꯂꯥꯟꯃꯤ ꯅꯪꯒꯤ ꯊꯥꯡꯗꯨ ꯅꯪꯒꯤ ꯃꯤꯅꯥꯏ ꯃꯟꯕ ꯅꯤꯡꯊꯧꯁꯤꯗ ꯊꯨꯅ ꯄꯤꯌꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯤꯜꯍꯜꯂꯨ ꯍꯦꯔꯥ ꯁꯔꯨꯒ ꯑꯝꯇ ꯁꯝꯂꯣꯏꯗ ꯃꯁꯤꯗꯤ ꯁꯤꯗꯣꯛꯂꯒꯦ ꯍꯦꯛꯇ ꯅꯩꯔꯒꯦꯗ ꯃꯁꯤ ꯑꯃꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯗꯤ ꯀꯤꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯇꯥꯟꯖꯥꯗꯨꯗ ꯂꯥꯟꯃꯤ ꯑꯃꯁꯨ ꯊꯥꯡ ꯄꯨꯔꯒ ꯆꯪꯂꯛꯏ ꯅꯤꯡꯊꯧꯅ ꯍꯩꯠ ꯀꯔꯤꯅꯣ ꯅꯪꯅ ꯆꯪꯉꯛꯏꯗꯣ ꯃꯤꯅ ꯉꯥꯡꯂꯤꯕꯁꯤ ꯁꯥꯎꯔꯤꯕꯁꯤ ꯊꯤꯃꯤꯟꯅꯁꯦꯗꯤ ꯈꯟꯗ꯭ꯔꯒ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯥꯃ ꯐꯥꯒꯤꯒ ꯑꯃꯠꯇ ꯇꯧꯕ ꯌꯥꯅꯗ꯭ꯔꯕꯣ ꯍꯧꯖꯤꯛꯀꯥꯟ ꯆꯍꯤꯁꯤꯕꯣ ꯀꯅꯥ ꯀꯅꯥ ꯂꯩ ꯃꯥꯃ ꯑꯃꯥꯏꯕꯒꯤ ꯁꯅꯥ ꯕꯣꯔꯥ ꯑꯝꯇ ꯄꯤꯈꯣꯁꯦ ꯑꯦꯔꯥ ꯕꯣꯔꯥ ꯑꯅꯤ ꯄꯤꯈꯣ ꯑꯦꯔꯥ ꯁꯅꯥꯗꯨ ꯕꯣꯔꯥ 3 ꯄꯤꯌꯨ ꯑꯃꯥꯏꯕꯗꯨꯅ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯁꯅꯥ ꯕꯣꯔꯥꯁꯤꯡꯗꯨ ꯂꯣꯏꯅꯗꯤ ꯄꯤꯔꯛꯎ ꯑꯗꯣ ꯄꯨꯕꯗꯤ ꯉꯝꯂꯣꯏ ꯊꯤꯟꯕꯤꯌꯨ ꯂꯥꯟꯃꯤꯁꯥ ꯁꯅꯥ ꯕꯣꯔꯥꯁꯤꯡꯗꯣ ꯃꯥꯃ ꯑꯃꯥꯏꯕꯒꯤ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯨꯁꯣ ꯑꯃꯥꯏꯕꯗꯨ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯣꯠ ꯀꯥꯞꯄꯦꯅ ꯁꯤꯗꯤ ꯃꯁꯤꯗꯤ ꯅꯤꯡꯊꯧꯅ ꯍꯥꯠꯇꯨꯔ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯁꯅꯥꯁꯦ ꯕꯣꯔꯥ ꯈꯔ ꯍꯦꯟꯅꯗꯤ ꯐꯪꯗꯧ ꯃꯥꯜꯂꯤꯁꯦ ꯑꯗꯨꯗꯤ ꯃꯊꯪ ꯂꯥꯛꯄꯗ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯩꯒ ꯁꯅꯥꯁꯤꯡꯗꯨꯒ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯣ ꯑꯃꯥꯏꯕꯗꯨ ꯂꯥꯟꯃꯤ ꯈꯔꯅ ꯊꯤꯟꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤ ꯊꯥꯕꯜ ꯆꯥꯎꯅ ꯅꯤꯡꯊꯧꯗ ꯏꯅꯤꯡꯊꯧ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯕꯨ ꯑꯋꯣꯏꯒꯤ ꯕꯨꯠ ꯁꯥꯟꯅꯕ ꯍꯩꯕ ꯖꯥꯠꯂꯅꯦ ꯍꯩꯔꯝꯅꯤꯕꯣ ꯀꯤꯍꯟ ꯈꯪꯍꯜꯂꯨꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ ꯅꯣꯏ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯉꯝꯃꯦ ꯀꯥꯏꯅ ꯀꯩꯁꯨꯝ ꯆꯪꯗꯒ ꯊꯝꯗꯅ ꯇꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯆꯩꯒ ꯊꯥꯡꯉꯨꯕ ꯌꯥꯕ ꯅꯠꯇꯦ ꯀꯩꯁꯨꯝꯁꯪ ꯃꯅꯨꯡꯗꯒꯤ ꯕꯨꯠ ꯍꯦꯛꯇ ꯁꯥꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯗꯣ ꯕꯨꯠ ꯊꯥꯖꯤꯜꯂꯒ ꯍꯥꯠꯂꯁꯤꯔꯥ ꯕꯨꯠꯀ ꯀꯤꯒꯗꯕ ꯏꯆꯥꯅꯨꯄꯥ ꯅꯠꯇꯦꯀꯣ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯍꯜ ꯂꯩꯃꯗꯨ ꯆꯪꯂꯛꯏ ꯂꯩꯃꯅ ꯂꯥꯟꯃꯤꯗꯨꯗ ꯏꯆꯥꯅꯨꯄꯥ ꯍꯥꯠꯄꯒꯤ ꯋꯥꯇꯥꯅꯔꯝꯂꯤꯕ ꯑꯣꯏꯔꯦ ꯅꯣꯏ ꯅꯤꯡꯊꯧꯅ ꯅꯥꯏꯁꯤꯡꯗꯦ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯗꯨ ꯂꯩꯃꯗ ꯌꯦꯡꯂꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯔꯤꯅꯣꯗ ꯃꯃꯥ ꯀꯅꯥꯅ ꯅꯆꯥꯅꯨꯄꯥ ꯍꯥꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯒꯤ ꯁꯔꯨ ꯁꯌꯥꯡꯒ ꯂꯣꯏꯅ ꯊꯨꯗꯔꯛꯏ ꯀꯥꯟꯁꯤꯗ ꯌꯦꯡꯉꯨꯗꯣ ꯌꯦꯠꯂꯣꯝꯒꯤ ꯁꯝꯒꯤ ꯎꯟꯁꯥꯛ ꯑꯁꯦ ꯌꯦꯟ ꯃꯇꯨ ꯐꯣꯏꯕꯗ ꯎꯟꯁꯥ ꯌꯥꯎꯅ ꯀꯣꯛꯈꯤꯕꯒ ꯃꯥꯟꯅꯅ ꯆꯕꯥꯛ ꯑꯃ ꯐꯛꯈ꯭ꯔꯤꯁꯦ ꯂꯥꯟ ꯇꯧꯔꯒ ꯉꯝꯊꯣꯛꯅꯁꯦ ꯍꯥꯏꯗꯧꯕꯒ ꯑꯩꯗꯤ ꯇꯜꯂꯦꯗ ꯃꯃꯥ ꯑꯩꯁꯦ ꯌꯥꯝꯅ ꯉꯟꯅ ꯅꯤꯡꯊꯧ ꯈꯨꯕꯝꯗꯒꯤ ꯄꯣꯊꯥꯎ ꯍꯥꯏꯕ ꯂꯩ ꯑꯩꯕꯨ ꯅꯆꯥꯅꯨꯄꯥꯅ ꯊꯥꯡꯒꯠꯂꯒ ꯀꯔꯥꯡ ꯁꯦꯒꯥꯏꯒꯦ ꯇꯧꯏ ꯑꯃꯥꯏꯕꯅ ꯙꯞ ꯈꯔ ꯇꯧꯔ ꯏꯆꯥꯅꯨꯄꯥꯅ ꯈꯔ ꯐꯨ ꯅꯤꯡꯊꯧꯗꯨ ꯑꯃꯨꯛ ꯃꯇꯣꯝꯇ ꯉꯔꯥꯡꯒꯤ ꯈꯨꯐꯨꯅꯗꯣ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯑꯩꯅ ꯇꯣꯠꯂꯤꯁꯤꯅꯤ ꯑꯗꯨꯒꯗꯤ ꯐꯨꯕꯨꯗꯤ ꯑꯩꯅ ꯐꯨꯏꯌꯦꯕꯨ ꯁꯣꯛꯄꯗꯤ ꯑꯩꯅ ꯍꯦꯟꯅ ꯌꯥꯝ ꯁꯣꯛꯂꯝꯃꯤꯅꯦ ꯏꯕꯨꯡꯉꯣꯗꯤ ꯎꯐꯨꯜꯕꯨ ꯀꯟꯊꯣꯛꯂꯒ ꯆꯠꯈꯤ ꯅꯠꯇꯦ ꯃꯃꯥ ꯅꯪꯕꯨ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯃꯤꯔꯣꯜꯂꯤꯉꯩ ꯁꯥ ꯀꯩꯒ ꯌꯥꯝ ꯆꯥꯈꯤꯕ꯭ꯔꯥ ꯃꯄꯥ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯉꯁꯤ ꯏꯅꯤꯡꯊꯧꯒ ꯅꯆꯥꯅꯨꯄꯥꯒ ꯌꯥꯅꯗ꯭ꯔꯤꯕꯒꯤ ꯑꯆꯧꯕ ꯃꯔꯝꯁꯦ ꯏꯅꯤꯡꯊꯧꯅ ꯅꯨꯄꯤꯗ ꯆꯣꯞꯄ ꯑꯃꯗꯤ ꯃꯁꯥꯒꯤ ꯃꯥꯌꯦꯡꯗꯅ ꯅꯤꯡꯊꯧ ꯅꯤꯡꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯔꯣꯟꯕ ꯅꯨꯄꯤ ꯀꯌꯥ ꯊꯝꯂꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯒꯗꯕꯒꯤ ꯉꯥꯏꯗꯣꯏ ꯂꯩꯔꯤꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯈꯜꯂꯛꯄ ꯃꯟꯇ꯭ꯔꯤ ꯑꯍꯜ ꯑꯃꯅ ꯑꯆꯨꯝꯕꯅꯤ ꯏꯕꯦꯝꯃ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯄꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯑꯃꯠꯇꯅ ꯑꯩꯈꯣꯏꯕꯨ ꯊꯑꯣꯏ ꯎꯁꯤꯟꯅ ꯑꯣꯛꯄꯤꯗꯕ ꯏꯅꯤꯡꯊꯧꯅ ꯈꯪꯗꯕ ꯋꯥ ꯈꯔ ꯉꯁꯤꯗꯤ ꯏꯕꯦꯝ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯗ ꯂꯤꯊꯣꯛꯆꯒꯦ ꯉꯁꯤ ꯐꯥꯎꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒ ꯑꯐꯕ ꯃꯔꯤ ꯊꯝꯁꯤ ꯑꯃꯗꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯔꯤ ꯊꯝꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯔꯛꯇꯕꯒꯤ ꯃꯔꯝ ꯏꯅꯤꯡꯊꯧꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯇꯨꯀꯠꯆꯩ ꯏꯅꯤꯡꯊꯧꯒꯤ ꯂꯨꯖꯗꯕ ꯂꯝꯆꯠꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯅꯤꯡꯗꯦ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯑꯃꯣꯠꯄ ꯁꯥꯖꯠ ꯆꯠꯂꯝꯒꯗ꯭ꯔꯥ ꯀꯤꯕꯒꯤ ꯌꯦꯡꯉꯨ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯅꯧꯕ ꯁꯥꯒꯗꯕꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ 100 ꯍꯦꯟꯕꯗ ꯀꯣꯅꯨꯡ ꯁꯪꯒꯥꯕ ꯌꯥꯎꯕꯤꯔꯅꯕ ꯈꯨꯅꯨ ꯁꯦꯕꯥꯎ ꯑꯃꯗꯤ ꯁꯒꯣꯜ ꯄꯥꯎ ꯀꯌꯥꯔꯛꯅꯣ ꯊꯥꯈꯤꯕꯗꯣ ꯅꯤꯡꯊꯧ ꯑꯃꯠꯇꯗꯤ ꯂꯥꯏꯔꯕꯗꯅ ꯃꯅꯥꯏ ꯀꯅꯥꯕꯨ ꯂꯥꯛꯈꯤꯕꯒꯦ ꯏꯅꯤꯡꯊꯧꯅ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯅꯆꯥ ꯐꯥꯎꯕ ꯍꯥꯠꯄꯒꯤ ꯋꯥꯍꯩ ꯂꯥꯟꯃꯤ ꯏꯕꯨꯡꯉꯣꯁꯤꯅ ꯍꯧꯗꯣꯔꯛꯄꯗ
ꯏꯅꯤꯡꯊꯧꯅ ꯃꯗꯨꯗꯤ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯒꯤꯗꯃꯛ ꯅꯨꯡꯁꯤ ꯋꯥꯍꯩ ꯑꯃꯠꯇ ꯀꯥꯡꯊꯣꯛꯄꯤꯈꯤꯕ꯭ꯔꯥ? ꯅꯤꯡꯊꯧꯗꯨ ꯃꯃꯥꯏ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯟꯇ꯭ꯔꯤꯗ ꯇꯥꯗ ꯃꯗꯨꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯉꯥꯡꯅꯕꯅꯤ, ꯑꯗꯨꯛ ꯂꯥꯟꯅꯁꯨ ꯂꯧꯕꯤꯒꯅꯨ꯫ ꯅꯤꯡꯊꯧꯗꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯔꯕ ꯃꯥꯜꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ꯫ ꯑꯩꯅ ꯊꯃꯣꯏ ꯀꯟꯕꯗꯤ, ꯌꯦꯛꯅꯕꯗ ꯀꯟꯕꯗꯤ ꯇꯥꯗ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯃꯔꯥꯏ ꯂꯩꯔꯦ ꯍꯥꯏꯔꯒꯁꯨ ꯆꯩꯔꯥꯛ ꯄꯤꯕꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯈꯤꯕ꯭ꯔꯥ? ꯃꯃꯥꯡꯊꯛꯇ ꯏꯕꯨꯡꯉꯣꯒ ꯑꯩꯒ ꯍꯦꯛ ꯍꯦꯛ ꯊꯥꯡ ꯍꯩꯅꯕꯗꯨꯗꯤ ꯑꯩꯗꯤ ꯑꯗꯨꯛ ꯍꯥꯛꯅ ꯀꯟꯊꯤ ꯊꯣꯛꯅ ꯑꯃꯨꯛꯇ ꯁꯥꯎꯔꯨꯗꯦ ꯏꯕꯨꯡꯉꯣꯗ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯉꯔꯥꯡꯒꯤ ꯃꯑꯣꯡꯗꯨꯗꯤ ꯇꯁꯦꯡꯅ ꯈꯔ ꯋꯥꯔꯧꯏ, ꯀꯤꯁꯨ ꯀꯤ꯫ ꯃꯍꯥꯛ ꯅꯨꯡꯁꯥ ꯀꯩꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯈꯤ꯫ ꯉꯁꯤ ꯐꯥꯎꯕ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔꯅ ꯏꯅꯤꯡꯊꯧꯗ ꯈꯨꯠ ꯍꯟꯕꯗ ꯐꯥꯒꯤ ꯑꯣꯏꯅ ꯍꯟꯗꯕꯅꯤ꯫ ꯃꯥꯗꯤ ꯏꯅꯤꯡꯊꯧꯗ ꯌꯥꯝ ꯋꯥꯔꯧꯅ ꯈꯨꯠ ꯊꯥꯕ ꯉꯥꯛꯇꯅꯤ꯫ ꯅꯆꯥꯅꯨꯄꯥꯁꯦ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯏꯅꯤꯡꯊꯧ꯫ ꯏꯕꯨꯡꯉꯣ ꯂꯩꯔꯝꯕꯒꯤ ꯏꯅꯤꯡꯊꯧꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯉꯛ ꯅꯣꯟꯕꯅꯤꯀꯣ ꯏꯅꯤꯡꯊꯧ꯫ ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯗꯨ ꯊꯃꯣꯏ ꯁꯣꯛꯂꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯃꯄꯤ ꯇꯥꯅ ꯀꯞꯄꯤ꯫ ꯂꯩꯃꯅ ꯅꯤꯡꯊꯧꯗ ꯋꯥ ꯉꯥꯡꯗꯕ ꯑꯍꯜꯁꯦ ꯉꯁꯤꯗꯤ ꯏꯅꯤꯡꯊꯧꯗ ꯌꯥꯝꯅ ꯋꯥꯔꯧꯔꯝꯂꯦ꯫ ꯅꯤꯡꯊꯧꯅ ꯑꯩ ꯈꯪꯏ, ꯇꯥꯗ ꯏꯕꯣꯕꯤ ꯁꯥꯎꯔꯦ꯫ ꯕꯥꯖꯤꯒ ꯏꯃꯥꯒꯅ ꯑꯩꯕꯨ ꯉꯟꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯇꯥꯗ ꯃꯟꯇ꯭ꯔꯤ ꯏꯕꯣꯕꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯄꯤꯛꯅ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯛꯈꯤ꯫ ꯇꯥꯗꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯁꯨ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯈꯤꯗꯦ, ꯃꯥꯅꯁꯨ ꯑꯣꯏꯈꯤꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯁꯂꯥꯏꯉꯝꯕꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯃꯁꯨꯒꯨꯝ ꯌꯣꯛꯆ ꯁꯦꯟꯅꯖꯔꯛꯄꯅꯤ꯫ ꯇꯥꯗ ꯏꯕꯣꯕꯤꯅ ꯁꯦꯟꯅꯕ ꯑꯉꯥꯡꯕꯨ ꯐꯠꯇꯕ ꯃꯤ ꯑꯣꯏꯌꯦꯕ꯭ꯔꯣ? ꯇꯥꯗ ꯑꯩꯒꯤ ꯏꯃꯧ ꯇꯝꯐꯥꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯀꯣꯛ ꯅꯣꯟꯖꯔꯨꯒꯅꯤ꯫ ꯇꯥꯗ ꯏꯕꯣꯕꯤꯅ ꯅꯆꯥꯒꯤ ꯊꯧꯅꯥ ꯑꯣꯏꯕꯤꯌꯨ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯃꯟꯇ꯭ꯔꯤꯁꯤꯡꯗꯨ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩꯗꯨꯗ ꯊꯃꯣꯏ ꯄꯦꯟꯅ ꯈꯨꯕꯥꯛ ꯈꯨꯅꯩ꯫ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯗꯨ ꯈꯦꯗꯥꯒ ꯐꯝꯂꯤ꯫ ꯂꯥꯟꯃꯤ ꯈꯔꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯤ꯫ ꯈꯔ ꯑꯃꯅ ꯊꯥꯡ ꯍꯥꯏꯕꯤ ꯁꯥꯟꯅꯔꯤ꯫ ꯊꯥꯡ ꯍꯥꯏꯔꯝꯕ ꯂꯥꯟꯃꯤ ꯑꯃꯅ ꯇꯥꯗꯒ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔꯒꯅ ꯁꯥꯔꯤ ꯋꯥꯔꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯇꯥꯎꯁꯤ ꯂꯥꯎ ꯏꯇꯥꯎ꯫ ꯁꯣꯝꯗ ꯈꯦꯗꯥꯅ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯗ ꯃꯁꯤꯅꯤ ꯋꯥꯔꯤꯁꯤ ꯏꯕꯨꯡꯉꯣ꯫ ꯅꯄꯥ ꯅꯤꯡꯊꯧꯅ ꯐꯥꯔꯛꯂꯤꯕ ꯂꯥꯟꯐꯥꯁꯤꯡꯗꯣ ꯃꯥꯒꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯅꯄꯥꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯕꯣꯛꯀ ꯅꯄꯨꯒ ꯍꯥꯠꯈꯤꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯐꯥꯔꯛꯂꯒ ꯇꯦꯟ ꯈꯔ ꯀꯥꯞ ꯁꯥꯟꯅꯔ ꯍꯥꯠ, ꯇꯥꯅ ꯂꯪꯃꯤ ꯁꯥꯟꯅꯔ ꯈꯔ ꯍꯥꯠ, ꯌꯥꯝ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯤꯕꯗꯣ꯫ ꯇꯥꯗ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯤꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯁꯥ-ꯌꯦꯟ ꯍꯥꯠꯄꯒꯨꯝꯅ ꯍꯥꯠꯄꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯏꯄꯨ ꯏꯕꯦꯟ ꯍꯥꯠꯄꯁꯤꯡꯗꯣ ꯃꯣꯏ ꯑꯣꯏꯅ ꯍꯥꯠꯂꯣ ꯍꯥꯏꯔꯁꯨ ꯏꯄꯥ ꯅꯤꯡꯊꯧꯗ꯫ ꯑꯗꯨꯒ ꯑꯩꯅ ꯏꯄꯥꯕꯨ ꯌꯥꯈꯤꯗ꯭ꯔꯤꯁꯦ ꯑꯩꯒꯤ ꯏꯃꯥ ꯑꯇꯣꯝꯕꯤ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯑꯩ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯅ ꯃꯥꯏꯁꯦ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅꯩ꯫ ꯅꯄꯥ ꯅꯤꯡꯊꯧꯒꯤ ꯃꯤꯡꯆꯠ ꯊꯤꯈ꯭ꯔꯤꯕꯁꯦ ꯅꯨꯄꯤꯗ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯁꯥꯡꯂꯨꯕ ꯑꯗꯨꯗꯒꯤ ꯊꯤꯕ ꯍꯧꯈꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤꯗꯤ ꯑꯗꯨꯝ ꯆꯣꯛꯀꯟꯕꯅꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯊꯧꯖꯜꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯑꯃꯗꯤ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯇꯝꯐꯥꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯃꯪꯒꯣꯜ ꯀꯥꯕ ꯆꯠꯄꯒꯤ ꯄꯥꯎꯗꯨ ꯂꯥꯟꯃꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯗ ꯆꯤꯊꯗꯅ ꯇꯝꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯊꯤꯟꯊꯗꯅ ꯁꯒꯣꯜꯗ ꯇꯣꯡꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯁꯒꯣꯜ ꯍꯣꯠꯇꯅ ꯊꯧꯈ꯭ꯔꯦ꯫ ꯈꯦꯗꯥ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕ ꯑꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯃꯃꯥ ꯂꯩꯃꯒ ꯇꯝꯐꯥꯒꯤ ꯃꯌꯨꯝꯗ ꯇꯝꯐꯥ ꯑꯃꯗꯤ ꯇꯝꯐꯥꯒꯤ ꯃꯃꯥ ꯀꯕꯣꯛꯂꯩꯒ ꯂꯤꯛꯇꯨꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯅꯔꯤ꯫ ꯇꯝꯐꯥꯗꯤ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯇꯝꯐꯥꯗꯨ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯃꯄꯤ ꯇꯩꯊꯣꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯇꯝꯐꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯂꯩꯊꯣꯛꯂꯒ ꯃꯄꯤ ꯇꯩꯊꯣꯛꯂꯤ꯫ ꯇꯝꯐꯥꯒꯤ ꯃꯃꯥ ꯀꯕꯣꯛꯂꯩꯅ ꯅꯤꯡꯊꯧꯗ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ, ꯅꯪꯁꯨ ꯑꯩꯗꯤ ꯐꯅ ꯐꯖꯅ ꯄꯥꯝꯕ ꯖꯥꯠꯅꯤꯕꯣ꯫ ꯅꯪꯅꯕꯨ ꯄꯥꯝꯕ ꯅꯨꯄꯤꯕꯨ ꯎꯔꯕ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯂꯤꯛꯁꯦ ꯍꯦꯛꯇ ꯄꯤꯁꯤꯜꯂꯝꯃꯤ, ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯅꯣꯛꯁꯦꯗꯅ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯇꯝꯐꯥꯒ ꯏꯕꯨꯡꯉꯣ ꯁꯂꯥꯏꯉꯝꯕꯒ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯑꯩꯁꯨ ꯏꯅꯤꯡꯊꯧꯒꯤ ꯀꯌꯥ ꯁꯨꯕ ꯅꯨꯄꯤ ꯑꯣꯏꯒꯗꯣꯏꯅꯣꯗꯤ ꯈꯪꯗꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯩꯁꯤꯜꯂꯒꯦ, ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯂꯤꯛ ꯑꯃꯁꯨ ꯄꯤꯔꯝꯂꯤꯕꯅꯤꯅ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯇꯝꯐꯥꯗꯨ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯗ ꯌꯦꯡꯂꯒ ꯃꯃꯥꯗ ꯀꯤꯟꯅ ꯁꯨꯏ꯫ ꯂꯩꯃꯅ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯏꯆꯦ,
ꯃꯊꯪꯗꯗꯤ ꯅꯆꯥꯅꯨꯄꯤꯗ ꯃꯁꯥꯅ ꯌꯥꯗꯅ ꯂꯤꯛ ꯁꯤꯕꯤꯔꯅꯨꯀꯣ. ꯕꯦꯝꯃ ꯊꯥꯔꯣ ꯀꯗꯥꯏ? ꯁꯦꯡꯒꯥ ꯄꯨꯈꯝꯗ ꯍꯥꯞꯄ ꯏꯃꯧ ꯅꯨꯄꯤ ꯇꯝꯐꯥꯒꯤ ꯂꯤꯛꯀꯣꯟꯁꯤꯡꯗꯣ ꯁꯤꯗ ꯊꯥꯡꯖꯤꯜꯂꯨ. ꯏꯃꯧ ꯇꯝꯐꯥ ꯉꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯣꯏꯅꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯒꯗꯕꯅꯤ. ꯊꯨꯅꯁꯨ ꯂꯨꯍꯣꯡꯊꯣꯛꯂꯗꯕꯅꯤ. ꯔꯥꯖꯀꯨꯃꯥꯔꯗꯨ ꯇꯝꯐꯥꯗ ꯃꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯔꯤ ꯑꯗꯨꯒ ꯇꯝꯐꯥꯁꯨ ꯔꯥꯖꯀꯨꯃꯥꯔꯗ ꯏꯀꯥꯏꯖꯔꯤ. ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯅ ꯀꯕꯣꯛꯂꯩꯗ ꯏꯆꯦꯁꯨ ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯅ ꯀꯔꯟ ꯌꯥꯝ ꯇꯥꯏꯗ. ꯑꯩꯅ ꯄꯤꯔꯝꯂꯤꯕꯗꯨꯗꯤ ꯏꯆꯦꯒꯤ ꯂꯤꯛꯅꯤ. ꯀꯕꯣꯛꯂꯩꯅ ꯏꯃꯥꯗꯒꯤ ꯉꯁꯤꯅ ꯏꯆꯦ ꯑꯃꯨꯛ. ꯅꯤꯡꯊꯧꯅ ꯇꯝꯐꯥꯁꯦ ꯏꯃꯧ ꯑꯣꯏꯔꯕꯗꯤ ꯏꯆꯦ ꯀꯧꯕ ꯇꯥꯕꯅꯤ. ꯏꯕꯨꯡꯉꯣ, ꯏꯃꯧꯁꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯄꯨꯊꯣꯛꯂꯒ ꯅꯨꯡꯁꯤ ꯆꯤꯔꯣꯜ ꯇꯧꯕꯤꯔꯨꯆꯣ. ꯃꯅꯦ ꯃꯀꯨ ꯂꯩꯕꯁꯤꯗ ꯏꯀꯥꯏꯔ ꯃꯥꯜꯂꯦ. ꯋꯥꯁꯨ ꯑꯝꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ. ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ. ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯒ ꯇꯝꯐꯥꯒꯗꯨ ꯑꯁꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯂꯤ. ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯅ ꯇꯝꯐꯥꯗ ꯐꯥꯒꯤ ꯇꯧꯔꯤ. ꯏꯀꯥꯏꯕꯕꯨ ꯈꯪꯗ꯭ꯔꯗꯤ ꯐꯖꯕ ꯅꯨꯄꯤ ꯐꯪꯕꯖꯥꯠꯅꯤꯀꯣ. ꯇꯝꯐꯥꯗꯣ ꯑꯃꯨꯛ ꯐꯥꯒꯤ ꯑꯣꯏꯅ ꯈꯨꯝꯂꯛꯏ. ꯏꯀꯥꯏꯕꯕꯨ ꯈꯪꯗ꯭ꯔꯗꯤ ꯔꯥꯖꯀꯨꯃꯥꯔ ꯐꯪꯉꯦꯀꯣ ꯑꯩꯁꯨ. ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯅ ꯇꯝꯐꯥꯗ ꯌꯦꯡꯂꯒ ꯀꯟꯅ ꯅꯣꯛꯂꯤ. ꯃꯣꯏ ꯑꯅꯤꯗꯨ ꯄꯨꯛꯂꯤ ꯄꯥꯏꯔꯒ ꯍꯧꯅ ꯅꯣꯛꯃꯤꯟꯅꯔꯤ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯣꯏ ꯑꯅꯤꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯦ. ꯉꯁꯤꯗꯤ ꯇꯝꯐꯥꯗꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯒ ꯃꯀꯣꯛꯇ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯎꯞꯂꯒ ꯃꯁꯥ ꯄꯨꯝꯕꯗꯨ ꯁꯅꯥꯒꯤ ꯁꯅꯥ ꯂꯩꯇꯦꯡꯂꯒ ꯊꯣꯛꯂꯛꯄꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯃꯇꯤꯟ ꯇꯥꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯗ ꯌꯦꯡꯅꯔꯤ. ꯂꯩꯃꯅ ꯃꯆꯥꯅꯨꯄꯥꯗ ꯇꯞꯅ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯏꯃꯧꯁꯦ. ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯅ ꯑꯗꯥꯏ ꯍꯥꯏꯇꯥꯔꯦ ꯏꯃꯥ. ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯨꯡꯗꯒꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯏꯃꯧꯅꯤ ꯍꯥꯏꯕꯗ ꯂꯩꯕꯥꯛ ꯆꯥꯝꯃꯒꯤ ꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯩ. ꯃꯥꯂꯦꯝꯁꯤꯗ ꯏꯃꯧ ꯐꯖꯕ ꯅꯨꯄꯤꯗꯤ ꯂꯩꯔꯝꯂꯣꯏꯗ. ꯑꯁꯨꯝꯅ ꯃꯁꯛ ꯃꯇꯧꯗ ꯂꯝ ꯌꯧꯅ ꯐꯖꯕꯤ ꯇꯝꯐꯥꯗꯨ ꯔꯥꯖꯀꯨꯃꯥꯔ ꯁꯂꯥꯏꯉꯝꯕꯅ ꯂꯧꯗꯨꯅ ꯂꯥꯏꯕꯛ ꯐꯕ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐ